Hi ma'am, Nungdang da sinaba aina khwaidei pamjaba pet everteen relax night ultra yam sathina nungaiba do oye maramdi 3 time faster absorption pi aduga siga double slab with wider bag coverage yawe adum yam da su hangaga ucherake ko aina siga lawise double XL ni siga size dum select tawba yabane aduga siga pull up na yauri se 40 piece ni enriched with Neem and Safflower na oibana Rash free ohele akoi da hachang da kachabi leramba leraga su mafamda rashes leba leraga su sigi pet sinabadagi pharakbane aduga siga magi khwaidegi aina pamba haragadi support pinabagi mamanglon maninglonda mafam ani da yawasi yam nungai setpa matamda nungdangda kogi mafam lengdana yamna Jason laiba haitareba 0% leakage pi kogi magi masak se myam dum yenga su khangam ba ko yam yang na moi absorption tawi aduga khudakta instant relief pangabagi camera lama so happy e myam na sigi products e pambata agadi description da link apchar mage